ngasi pose rashi gi matang da chanadaba khatang haipetang khangdokminasi ko adi chanadaba se akhoi gi rashi se akhoi gi partner da oiro business partner oiro natraga life partner adi akhoi kyam chanage moiduga haibado haipetang khangminasi ko ahamba da ko mesh rashi gi khwaidagi chanaba se kanano hai matam da dhanu se ko dhanu khwaidagi chanaba duga magi na chanadaba se pide ko mesh kina hadi adum atai gi su atai yade haibadi kem leite magi dum lointina ba yagani ko aduga kaino mathang da brisha ko brisha dana mu brisha gi chana basina kari no hai matam da kaina ga makkar ga se chana ye aduga chana dabana akhoi gi tula ga dhanu ga se chana de ko adu mathang da mithun dana chana basina kari no hai matam da akhoi gi tula ga kumba ga se chana ye chana dabana brichik ka makkar ga se chana de ko mangonda aduga mathang rashi se akhoi gi karkat sina mu kari chanage hai matam da brichik ka minna ga che chanai ko aduga chana dabana dhanu ne aduga kaino se akhoi gi kumba siga chana de ko mathangi rashi singha da chana basina kai no hai matam da mesaga kaino ga se dhanu rashi sagittarius ko mesaga dhanu ga se chanai aduga chana dabana akhoi gi kaino makkar ga kaino ga se minnaga se chana de mangondana aduga mathangi la asi ko mathangdana kaino mathangda kaina ko kaina dana muk chana base brisha chanai makkar chanai aduga chana da basina mangonda mes chana de kaino chana de kumba chana de aduga singha ju chana de ko singha rashi ju chana de mangonda kaino se akhoi gi kaina da ado mathangi tula dana muk chana base kai kena mithun se chanai ko tula da mithun se chanai aduga kumba ga chanai aduga chana dabana magi na mari oye sida katang shange mari se kai no hai matam da mesh leire aduga mesh chana de kumba chana de adu karkat su chana de min su chana de ko mangonda katang magi oina no hai ba rashi ngai se hai tare ado mathangi rashi brichik sida chana bana karkat ka minnaga se chanai ko aduga chana dabasina kaino hai matam da mesh ne mithun ne aduga kumba ga se chana de mangonda ado mathangi rashi dhanu ko dhanu da chana ba rashi hairagadi akhoi gi kaino se meshaga singha ga se chanai ko mangonda duga chana dabana brishaga karkat ka se chana de ado mathangi rashi ahum kata ngaire ko capricorn haragadi makkar da chana basina amuk brisha chanai aduga kaina ga chanai aduga mithun ga singha ga di chana de ko kaino da capricorn da aduga aquarius se kaino se akhoi gi kumba se ko kumba da chana basina kai no hai matam da mithun ga kaino ga tula ga se chanai aduga mangonda kaina ga karkat ka se chana de aduga akomba last ki hai tare ko khwai last ki sina minna da chana basina karkat ka akhoi gi brichik ka chanai ko ado chana da base magi su yame chana da base mari oye kai no hai matam da kaino chana de mithun chana de singha chana de kaina chana de dhanu chana de chana da base kai kena da gemini ne leo ne virgo ne sagittarius ne ko ado sida leire ngasi gi rashi singi chana da ba hai base ko khatang akoina khangjan banida haidi si mayam se haidi karam rashi na khwaidagi hena chanage karam bana khatang yanadage haibado adumba mayam dugi matang dane karbar makta tongminarasu aduga akoina sum relation gi matang da sum yengi ko sai matang se haidi rashi chana da ba haibase ko ado mayam jo haipe knowledge leina ba ina ko thank you